Mahatma Gandhi da laikhiba thongna amadi gun sing ngasigi mirolna khangnaba hotnabaga loinana tung in mathau tai haina CLP leader Okram Ibobi na phongdokre ngasi Congress bawon da pangthokpa Mahatma Gandhi laikhidabagi Humfudra Pan Suba Kumon Thoramda Wafamasi Mahangna Phongdokhibani Manipur Pradesh Congress Committee na sillaga pangthokpa thoram aduda MPCC gi President MLA K Megha Chandra CLP leader Okram Ibobi CWC member Gai Khangam amadi party ki makok thongma miyoi kayana sarukyakhi Congress bawon da khinba Mahatma Gandhi ki mitamda lai shukatuna ikai khumna bot khiba thoram aduda O Ibobi na makhata na hai Chahi khudingi pangthokuna lakpa thoram asi ngasisu Congress ki workers singna Mahatma Gandhi ki mitamda kok nonduna amadi lai shukatuna ikai khumna bo utpani India khakta natana malemda leiriba mipum khuding magna Mahatma Gandhi na Pamlamba non-violence ki Wakhallon asida Miyam Punna Chatminnaba Mathou British na laibak asida matam sangna lengak chupli paiduna Miyambu ot nairamkhi adugumba matam aduda Mahatma Gandhi na hingsa yaudana changsin khiba tongan makhalgi khongjang kayana British singbu India dagi tan thoktuna laibak asi ningkha tambagi mahau phangkhi Mahatma Gandhi da laikhiba thongna aduma ngasigi mirolna khangwa thoidokna mathau tai maki principle discipline amadi ideology na chingba gun kaya asi mipum khudingmang nai kai khumnaba utpagi tangai fadaba lei Mahatma Gandhi ki mafamda leishu khara katpanatana mahakna pamjarambasing thabakta onthokpa mathau tai haina Okram Ibobina makhatana phongdokhi Velam Sasan Tauna Bharat Asi Namthadna Lairambadagi Mahapurush Miyam amana magi principal ideology da internally khetnaba khadi lairambay adubu ultimately Bharat asi ningkha tamnanaba British asi Bharat tagi tanthok khinanaba ningkha tambagi changsalakwa khongjanda Mahatma Gandhi na magi non violence hingsa yaudaba aduna mapunchi chupa kathokna karigumba amata masagi oiba wakhan natna prithivida mahakna hingsa yaudaba non violence na British is mighty European peace si Bharat tagi tanthokki bse masidaida ibida leiriba leipak khudimona mana pamjaramba ideology si chatminaba targadi ana sunaba prithivi lanjao si leiroi haina Haizabani aduna ni mahase prithivi leipak marfu henbada magi murti si amdana maku kai khunam uliba